ngasigi video asidi lei manada wahik kumba taba tin ango pakpa jindo adudo adu fanaba treatment tawnaba ama yumda semjaba ma ulake na tawbani masi je koina komla cha thokhrabado anu maku khokto alga ahinga ama aina glass ta tinjaraga thamabane bako aduga masi mapang jingse loi lokthokpirani aduga mapang jingsisu amuk kanaba kainoda amuk fertilizer oina use tawdoineba aduga mahijina leida kaptoine manasingda champra makugi mahije bottle amada hapirani bottle jisu akhoi yumda dum leibadune adum leiga chaina badonate pathakre ko aduduga maje leimanada kapnaba spray tawba yabado adu oina hape aduga leimana jingsida akhoi haigatlaga til leiba jaga jingdo khallaga matona gumana yama leibako din macha se pe ango wasingse masise nushit yam sitpado adu wadagi ga wahik haibadune adudo nushit yam sitpadagi pairakpa adu nappane rose tana khara hena su nappe atai leidadi ka hena nappasu thengnadeba मैम वीडियो से स्वाइदा लोइसिनजरगे मथंगीदा मुक थेंगनरसे।